ꯃꯇꯝꯗꯨ 1990ꯒꯤ ꯃꯇꯝꯅꯤ. ꯃꯐꯝꯅ ꯆꯥꯏꯅꯥꯗꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ. ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯍꯣꯡꯗꯦ. ꯅꯨꯃꯤꯠꯇꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯗꯨ ꯁꯪꯍꯥꯏ ꯁꯤꯇꯤꯗꯨꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯥꯏꯂꯣꯁ ꯀꯧꯏ. ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯕꯗꯤ ꯑꯃꯠꯇ ꯄꯥꯝꯂꯝꯗꯦ. ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯂꯣꯁꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯩ. ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤ 6 ꯁꯨꯔꯦ. ꯃꯈꯣꯏ 6ꯃꯛ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯍꯥ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯨꯍꯣꯡꯈꯤꯕ ꯀꯩꯅ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ. ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯏꯂꯣꯁꯀꯤ ꯂꯥꯏꯕꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯁꯤꯈ꯭ꯔꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ. ꯑꯇꯣꯞꯄ ꯈꯔꯅ ꯃꯥꯏꯂꯣꯁꯄꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯃꯌꯥꯎꯏ. ꯀꯩꯅ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯕꯁꯨ ꯌꯥꯎꯏ. ꯉꯥꯡꯅꯔꯤꯕ ꯇꯣꯉꯥ ꯈꯨꯗꯤꯡ ꯁ꯭ꯀꯥꯔꯂꯦꯠꯅ ꯂꯣꯏꯅ ꯈꯪꯏ. ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯅ ꯃꯥꯏꯂꯣꯁꯀꯤ 8 ꯁꯨꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯋꯨꯟꯄꯣꯠ ꯂꯩꯅꯕ ꯂꯨꯄꯥ $1,00,000 ꯃꯥꯏꯂꯣꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤꯅꯤ. ꯂꯨꯄꯥ $1,00,000 ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯣꯏꯅꯗꯤ ꯄꯩꯁా ꯐꯪꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕꯒꯤ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯕꯗ ꯁꯤꯒꯅꯤ ꯀꯤꯗ꯭ꯔꯤꯕꯅꯤ. ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯥꯏꯂꯣꯁꯀꯤ ꯃꯁꯛꯁꯤ ꯌꯥꯝꯅ ꯊꯤ, ꯀꯨꯆꯨ ꯃꯨꯏ, ꯃꯤ ꯄꯤꯛꯏ ꯍꯥꯏꯅ ꯍꯥꯏꯅꯩ. ꯃꯤꯆꯝ ꯑꯃꯅ ꯃꯥꯏꯂꯣꯁꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯝꯗꯦ, ꯈꯪꯕꯁꯨ ꯄꯥꯝꯂꯝꯗꯦ. ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯨꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯀꯤꯗꯕꯁꯨ ꯉꯝꯗꯦ. ꯃꯇꯝꯗꯨꯗ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯀꯥꯎꯗꯨꯅ ꯍꯥꯡꯗꯣꯔꯛꯏ. ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯆꯪꯂꯛꯏ. ꯁ꯭ꯀꯥꯔꯂꯦꯠ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯈꯠꯂꯛꯏ. ꯅꯨꯄꯥꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯃꯛꯇꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯅꯣꯡ ꯃꯃꯤꯠ ꯑꯈꯥꯛꯄꯅ ꯄꯥꯟꯕꯒꯨꯝꯅ ꯃꯁꯥꯗꯨ ꯊꯣꯛꯂꯦ. ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ. ꯁ꯭ꯀꯥꯔꯂꯦꯠꯅ "ꯃꯥꯏꯂꯣꯁ" ꯀꯧꯔꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ. "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯃꯥꯏꯂꯣꯁꯁꯨ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯎꯕꯗ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯏ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯔꯛꯂꯤꯕ ꯑꯗꯨꯁꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯎꯏ. ꯄꯤꯔꯥꯡꯗꯨ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡ ꯅꯠꯇꯦ. ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯅꯤ ꯈꯜꯂꯨꯕꯗ ꯇꯥꯔꯛꯄ ꯄꯤꯔꯥꯡꯅꯤ. ꯃꯥꯏꯂꯣꯁꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣꯕ?" ꯍꯥꯏꯔꯒ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯃꯥꯏꯗ ꯄꯥꯏꯔꯒ "ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯑꯩꯅ ꯕꯣꯔ, ꯑꯗꯨꯒ ꯅꯪꯅ ꯀꯩꯅ꯭ꯌꯥ. ꯕꯣꯔꯅ ꯀꯩꯅ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯀꯩꯅꯥꯅ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯐꯝ ꯊꯣꯛꯇꯦ." ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯀꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯌꯦꯡꯏ. ꯗ꯭ꯔꯦꯁꯇꯨꯗ ꯃꯦꯗꯜ ꯃꯌꯥꯝ ꯑꯃ ꯅꯞꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔ ꯑꯗꯨ ꯃꯥꯏꯂꯣꯁꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯌꯥꯝꯅ ꯀꯤꯅ ꯃꯅꯤꯡꯗ ꯃꯈꯣꯡꯗꯨ ꯍꯟꯊꯩ. ꯃꯔꯝꯗꯤ ꯃꯥꯏꯂꯣꯁꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ. ꯁ꯭ꯀꯥꯔꯂꯦꯠ ꯈꯣꯟꯖꯦꯜ ꯅꯤꯛꯅ "ꯅꯪꯂ ꯃꯥꯏꯂꯣꯁ ꯍꯥꯏꯁꯦ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯁꯥꯗꯤꯁꯣꯡ ꯀꯧꯏ ꯍꯥꯏꯈꯤꯕꯅꯣ?" ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯂꯣꯁꯄꯨ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯨ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯈꯜꯂꯤ, ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯅꯤ. ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯊꯝꯈꯤꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯊꯤꯕ ꯂꯥꯛꯈꯤꯗꯦ. ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯗꯤ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ. ꯁꯤꯇꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯃꯤꯁꯛꯇꯨ ꯃꯍꯥꯛꯀ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯊꯥꯖꯔꯨꯗꯦ. ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯏꯂꯣꯁꯅ "ꯆꯨꯝꯃꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯥꯗꯤꯁꯣꯡ ꯀꯧꯏ ꯍꯥꯏꯈꯤ. ꯃꯤꯡꯗꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯈꯛꯇ ꯀꯧꯅꯕ ꯃꯤꯡꯅꯤ.
ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯕꯁꯤ ꯌꯥꯝꯅ ꯐꯩ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯑꯩ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ. ꯑꯩꯒꯤ ꯀꯔꯝꯕ ꯑꯁꯦꯡꯕ ꯃꯁꯛ? ꯃꯥꯏꯂꯣꯁꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯕ ꯁꯥꯁꯤꯟꯅꯔꯤ. ꯁꯦꯟꯗ ꯆꯣꯞꯄꯤ. ꯄꯩꯁꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯅꯍꯥꯛꯇꯤ. ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯏꯔꯕ ꯁꯥꯈꯤꯕ, ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯁꯥꯈꯤꯕꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨ ꯃꯁꯛ ꯈꯪꯅꯕ ꯇꯧꯁꯤꯟꯅꯈꯤꯕꯅꯤ. ꯃꯥꯏꯂꯣꯁ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ. ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯃꯥꯏꯂꯣꯁꯄꯨ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤ. ꯂꯝꯕꯤꯗ ꯐꯠꯇ꯭ꯔꯕ ꯑꯪꯀꯜ ꯑꯗꯨꯅ ꯃꯤ ꯈꯔ ꯈꯨꯅꯦꯛꯇꯨꯅ ꯃꯥꯏꯂꯣꯁꯄꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ. ꯊꯥꯡꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯜꯂꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯃꯥꯏꯂꯣꯁꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ. ꯃꯇꯝ ꯑꯗꯨꯗ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯔꯕ ꯃꯥꯏꯂꯣꯁꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯔꯤꯉꯩ ꯄꯤꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕꯤ ꯅꯨꯄꯤ ꯑꯃ ꯎꯈꯤ. ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯈꯨꯗ ꯀꯨꯟꯊꯗꯨꯅ ꯁꯣꯛꯂꯤꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯃꯁꯥꯗ ꯇꯩꯔꯤꯕ ꯏ ꯃꯌꯥꯝꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯦꯠꯂꯤꯕ ꯁ꯭ꯀꯔꯠ ꯑꯗꯨꯅ ꯂꯣꯏꯅ ꯇꯩꯊꯣꯛꯄꯤ. ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯈꯔ ꯐꯔꯕꯣ? ꯅꯪꯕꯨ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯍꯪꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ ꯃꯥꯏꯂꯣꯁꯅ. ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯄꯨ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠ ꯃꯁꯥꯃꯛꯅ ꯃꯥꯏꯂꯣꯁꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯈꯤ. ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯐꯅꯕ ꯍꯣꯠꯅꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯗꯨ ꯇꯣꯕꯦꯀꯣ ꯂꯂꯣꯟꯕ, ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯃꯍꯥꯛꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨ ꯐꯥꯎꯕꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯇꯧꯗꯦ. ꯃꯇꯝꯗꯨꯗ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇ꯭ꯔꯨ ꯂꯚ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯈꯤ. ꯃꯥꯏꯂꯣꯁꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯨꯡꯁꯤꯅꯔꯛꯈꯤꯗ꯭ꯔꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯂꯣꯁꯀꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯈꯤ. ꯅꯣꯡꯃ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯇꯥꯛꯂꯒꯦ ꯈꯟꯈꯤ. ꯃꯥꯏꯂꯣꯁꯅ "ꯁ꯭ꯀꯥꯔꯂꯦꯠ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯅ ꯑꯩꯒꯤ ꯐꯥꯔꯁꯠ ꯂꯚ ꯑꯃꯗꯤ ꯂꯥꯁꯠ ꯂꯚ ꯑꯣꯏꯖꯒꯦ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯔꯣꯁ ꯑꯃ ꯄꯤ. ꯃꯍꯥꯛꯀꯤ ꯄ꯭ꯔꯄꯣꯁꯇꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ. ꯁ꯭ꯀꯥꯔꯂꯦꯠꯅ "ꯃꯥꯏꯂꯣꯁ, ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯅꯪꯒꯨꯝꯕ ꯂꯥꯟꯃꯤ ꯑꯃꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯃꯈꯩ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯗꯣ ꯁꯥꯁꯤꯟꯅꯕ ꯉꯥꯛꯇꯅꯤ. ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯋꯥꯉꯥꯡꯗꯨꯗ ꯃꯥꯏꯂꯣꯁ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ. "ꯑꯩ ꯊꯥꯛ ꯅꯦꯝꯕ ꯏꯃꯨꯡꯗ ꯄꯣꯛꯂꯕꯁꯨ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ. ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ." ꯁ꯭ꯀꯥꯔꯂꯦꯠꯅ "ꯃꯥꯏꯂꯣꯁ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯌꯥꯔꯦ. ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯪꯒꯨꯝꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯂꯥꯟꯃꯤ ꯃꯆꯥꯗꯤ ꯅꯠꯇꯦ." ꯔꯣꯁꯇꯨ ꯃꯨꯟꯗꯨꯅ ꯃꯥꯏꯂꯣꯁꯀꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯂꯒ ꯁ꯭ꯀꯥꯔꯂꯦꯠ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ. ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯏꯂꯣꯁ ꯁꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯦ. ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯤ. ꯁ꯭ꯀꯥꯔꯂꯦꯠ ꯐꯃꯨꯡꯗ ꯇꯨꯁꯤꯜꯂꯤ. ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯥꯏꯂꯣꯁ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯅ ꯇꯞꯅ "ꯃꯥꯏꯂꯣꯁ, ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯉꯥꯏꯕꯤꯈꯣ." ꯑꯁꯨꯝꯅ ꯃꯈꯣꯜ ꯄꯤꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯈꯤ. ꯃꯥꯏꯂꯣꯁ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯦꯡꯂꯛꯏ. "ꯅꯪ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ? ꯅꯪꯅ ꯇꯧꯕ ꯊꯕꯛꯅ ꯅꯪꯅ ꯐꯪꯖꯕꯅꯤ." ꯁ꯭ꯀꯥꯔꯂꯦꯠ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ "ꯃꯥꯏꯂꯣꯁ,
ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯅꯪ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤ ꯃꯥꯜꯂꯦ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒ ꯂꯨꯍꯣꯡꯂꯕꯗꯤ ₹1,00,000 ꯄꯤꯅꯤ ꯍꯥꯏꯈꯤꯕꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ. ꯁ꯭ꯀꯥꯔꯂꯦꯠꯅ ꯇꯞꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯏꯂꯣꯁꯅ ꯇꯥꯔꯝꯃꯤ. ꯃꯥꯏꯂꯣꯁ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯊꯣꯔꯛꯏ. ꯃꯥꯏꯂꯣꯁꯅ "ꯀꯔꯤ? ꯄꯩꯁꯥꯕ? ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤ ꯄꯩꯁꯥ ꯈꯛꯇꯔꯥ?" ꯃꯥꯏꯂꯣꯁ ꯁꯥꯎꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯇꯦꯕꯜ ꯃꯊꯛꯇ ꯄꯩꯁꯥ ꯌꯥꯎꯕ ꯁꯦꯝꯐꯨ ꯑꯃ ꯂꯩ. ꯃꯥꯏꯂꯣꯁꯅ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯁꯦꯝꯐꯨ ꯑꯗꯨ ꯊꯨꯒꯥꯏ. ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯆꯣꯏꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ. "ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯃꯈꯥꯗ ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯣꯏꯅ ꯈꯨꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯩ. ꯁ꯭ꯀꯥꯔꯂꯦꯠꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯩꯁꯥꯗꯨ ꯃꯥꯏꯂꯣꯁꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯁꯦꯟꯐꯝ ꯅꯠꯇꯦ. ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯥꯏꯂꯣꯁꯅ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ. ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯨꯟꯕ ꯍꯧꯏ. ꯄꯩꯁꯥ ꯈꯔꯗꯨ ꯃꯥꯏꯂꯣꯁꯀꯤ ꯃꯐꯝꯗ ꯃꯃꯜ ꯂꯩꯇ꯭ꯔꯕꯁꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯐꯝꯗꯗꯤ ꯃꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯟꯗꯤ ꯆꯠꯄꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯨꯜꯂꯤ. ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯣꯠꯂꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁꯀꯤ ꯃꯐꯝꯗꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ. ꯃꯍꯥꯛ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ. ꯃꯥꯏꯂꯣꯁꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. "ꯁꯨꯞꯅꯒꯤ ₹1,00,000 ꯄꯥꯝꯕꯒꯤꯅꯤꯅꯦ ꯅꯪꯅ ꯂꯨꯍꯣꯡꯂꯤꯕꯁꯦ. ꯑꯗꯨꯁꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯕ ꯅꯨꯄꯥꯗ. ꯅꯪ ꯅꯁꯥꯒꯤ ꯖꯤꯠꯀꯗꯨꯕꯨ ꯀꯔꯤꯝꯇ ꯌꯦꯡꯗ꯭ꯔꯕꯣ? ꯄꯩꯁꯥ ꯈꯔꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯟꯖꯒꯗꯧꯕ ꯅꯠꯇꯦ. ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡꯗꯣ ꯑꯣꯛꯇꯕꯤ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ." ꯃꯥꯏꯂꯣꯁꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯩꯁా ꯈꯨꯜꯂꯤ. ꯃꯇꯧ ꯑꯗꯨꯅ ꯃꯥꯏꯂꯣꯁꯇꯤ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ "ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯍꯥꯠꯂꯝꯂꯗꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯂꯣꯁ ꯀꯥꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯁꯤꯡ ꯑꯃꯨꯛ ꯊꯤꯔꯛꯏ. ꯀꯞꯄꯁꯨ ꯂꯦꯞꯇꯦ. ꯃꯄꯤ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯔꯤ. $1,00,000 ꯁꯨꯔꯕ ꯃꯇꯨꯡ ꯑꯔꯦꯝꯕ ꯄꯩꯁꯥ ꯈꯔꯗꯨ ꯑꯃꯨꯛ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ. $1,00,000 ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯤ. ꯃꯈꯥꯗ ꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯍꯣꯡꯗꯦ. ꯂꯣꯛꯁꯨ ꯇꯞꯅ ꯈꯨꯕ ꯍꯧꯔꯛꯏ. ꯇꯞꯅ ꯈꯨꯔꯝꯕꯗꯒꯤ ꯀꯟꯅ ꯈꯨꯕ ꯍꯧꯔꯛꯏ. ꯃꯤꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯈꯨꯏ. ꯂꯣꯛ ꯈꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯕ ꯑꯗꯨ ꯎꯔꯛꯈꯤ. ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏ ꯑꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯖꯩ. "ꯃꯥꯏꯂꯣꯁ, ꯑꯩꯒꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯁꯤ ꯅꯪ ꯃꯈꯥ ꯇꯥꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ? ꯃꯔꯝꯗꯤ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯨꯏꯅ ꯍꯤꯡꯕ ꯐꯪꯂꯔꯣꯏ." ꯁ꯭ꯀꯥꯔꯂꯦꯠ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯂꯣꯁꯀꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯒꯥꯔꯗꯀ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯈꯤ. ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯊꯤꯅ ꯇꯧꯔꯕꯁꯨ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯎꯁꯤꯠꯇꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ. ꯁ꯭ꯀꯥꯔꯂꯦꯠꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ. ꯃꯃꯥꯡꯗ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤ 3ꯃꯛ ꯅꯣꯡꯉꯥꯟꯕꯒ ꯁꯤꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯍꯤꯡꯂꯒ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗꯨ ꯉꯛꯅꯔꯤꯕꯅꯤ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯈꯪꯏ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕ. ꯃꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ 3ꯃꯛ
ꯀꯗꯥꯏꯗ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯏꯂꯣꯁꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯥꯖꯗꯦ꯫ ꯃꯌꯥꯝꯅ ꯈꯪꯗꯕꯗꯒꯤ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯅꯤ ꯈꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯃꯗ ꯄꯩꯁꯥ ꯄꯥꯏꯔꯝꯕ, ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯔꯝꯕ ꯏꯃꯨꯡꯗꯨ ꯉꯁꯤꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯇꯨꯅ ꯂꯩꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯈꯣꯝꯒꯠꯇꯨꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯕꯦꯕꯤ ꯁꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯛꯄ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯇꯤ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯄꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯕꯒ, "ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ, ꯕꯕꯥꯁꯤ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤ? ꯈꯔ ꯐꯒꯠꯂꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯤꯡꯂꯒ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ "ꯁ꯭ꯀꯥꯔꯂꯦꯠ, ꯅꯪꯒꯤ ꯕꯕꯥꯒꯤ ꯐꯤꯚꯝꯁꯤ ꯁꯨꯝ ꯂꯨꯁꯤꯜꯂꯛꯏ꯫ ꯑꯩ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ." ꯁ꯭ꯀꯥꯔꯂꯦꯠꯅ, "ꯀꯔꯤ ꯍꯥꯏꯕ ꯗꯣꯛꯇꯔ? ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯕꯕꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯀꯞꯆꯔꯤ꯫ ꯃꯦꯊ꯭ꯌꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ, "ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃꯒꯁꯨ ꯇꯥꯟꯅꯔꯤ꯫ ꯃꯍꯥꯛꯅꯁꯨ ꯕꯕꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯁꯣꯛꯄ ꯍꯦꯟꯖꯟꯃꯟꯈ꯭ꯔꯦ꯫ ꯌꯨꯔꯣꯞꯇꯒꯤ ꯑꯇꯥꯡꯕ ꯍꯤꯗꯥꯛ ꯈꯔ ꯂꯩꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯂꯨꯄꯥ ꯂꯥꯈ 1ꯅ ꯀꯣꯟꯅꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯇꯣꯞꯄ ꯂꯥꯈ 1ꯒ ꯆꯪꯈꯤꯅꯤ." ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯀꯔꯤ ꯍꯥꯏꯕ? ꯂꯥꯈ 1ꯒꯁꯨ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯍꯥꯏꯕ? ꯂꯥꯈ 1ꯁꯤꯐꯥꯎ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯖꯠ ꯌꯣꯟꯊꯣꯛꯂꯒ ꯐꯪꯂꯛꯄꯒꯨꯝꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯂꯥꯈ 1ꯒ ꯑꯃꯨꯛ ꯊꯤꯈꯤꯅꯤ?" ꯋꯥꯈꯜꯁꯤꯡꯁꯤ ꯈꯜꯂꯨꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯂꯦꯞꯂꯝꯕꯗꯒꯤ ꯇꯨꯊꯔꯛꯏ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯅ, "ꯁ꯭ꯀꯥꯔꯂꯦꯠ, ꯁ꯭ꯀꯥꯔꯂꯦꯠ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯁ꯭ꯀꯥꯔꯂꯦꯠ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯩ꯫ ꯌꯥꯝꯅ ꯏꯪ ꯇꯞꯅ, "ꯗꯣꯛꯇꯔ, ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯣꯛꯇꯔꯅ ꯕꯕꯥꯒꯤ ꯀꯣꯟꯗꯤꯁꯟꯁꯦ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯄꯥꯟ ꯂꯝꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯨꯁꯨ ꯗꯣꯛꯇꯔꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯕꯤꯈ꯭ꯔꯣ." ꯁ꯭ꯀꯥꯔꯂꯦꯠ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ, "ꯕꯕꯥ, ꯅꯪꯕꯨ ꯐꯔꯣꯕꯥ? ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ." ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕ ꯃꯇꯨꯡ ꯁ꯭ꯀꯥꯔꯂꯦꯠ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯍꯨꯠ ꯁꯤꯇꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯔꯤꯛꯁꯣ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯁꯤꯇꯤ ꯑꯗꯨꯗ ꯁꯪꯍꯥꯏ ꯅꯥꯏꯠ ꯀꯧꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯟꯁ ꯇꯧꯐꯝ ꯑꯃꯗꯤ ꯏꯁꯩ ꯁꯛꯐꯝꯅꯤ꯫ ꯃꯁꯤꯗ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯃꯔꯟ ꯃꯊꯨꯝ ꯂꯩꯔꯕ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯝ ꯂꯦꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯒꯦꯠꯇ ꯁ꯭ꯀꯥꯔꯂꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯅꯥꯏꯠ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯁꯨ ꯒꯦꯠ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ, "ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯏꯁꯩ ꯁꯛꯄ ꯂꯥꯛꯄ꯭ꯔꯣ?" ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯍꯟꯒꯠ ꯍꯟꯗꯥ ꯌꯦꯡꯉꯤ꯫ ꯌꯦꯡꯕꯗ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ "ꯅꯪꯕꯨ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯏꯁꯩ ꯁꯛꯄ, ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈ꯭ꯔꯕꯣ?" ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, "ꯑꯩ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯏꯁꯩ ꯁꯛꯇ꯭ꯔꯤ꯫ ꯑꯩꯕꯨ ꯅꯦꯛꯄꯤꯔꯕꯗꯤ ꯐꯖꯅ ꯁꯛꯄꯗꯤ ꯑꯩ ꯉꯝꯒꯅꯤ."